Langthabal Kendra aina sahi taret sahi kunthaunga board karami adidi onto bunu fama onto udana mai haktak Langthabal Kendra Luppedana sahi tara Langthabal Luppe laitalaira mayamgi pradhan saga da lan thumayam khomjandana are maran mathun lektana magi mari mata akhoi masa masu khara semna nabagi lan pekapanatana kaimta tawbalaiti Tampaki Sydney Fuda BJP ne yadabagi khudam handaki mikhal asida miyamna chapchana udle BJP ne absolute majority fangfam thokte bifam su thokte makoina mikhal asida absolute majority fangani haina claim toriba asidi kainingai ni haina Langthabal Assembly constituency da Congress ke miref oikiba ozoina mami TV da fongdorakli mami TV ga unaba amada wafam sing asi fongdoladuna ozoina hai Tampaki Sydney Fuda Congress da seat 15 dagi 19 fawa fangani BJP na yamlabada seat 13 dagi 13 fawa fangba yai NPP na seat 13 12 ZDU na ahombari amadi independent ama lakpa yai mikhal asida BJP na majority fanglaroi khangbadagi tongan ba lalong kaya sizinaduna namfuda power paina ba honabani handaki mikhal asida BJP na lenga ki machinery singla na sizinabada natana cell amadi muscle power sizinaduna miyam lainaba amadi ki hannaba honaki asigon banamfu hafugi thabak asina miyagi mandate fangbagi oithokpa leite BJP ki lengak amuk hanna laklabadi lamdam asi mang takpa soidana oigani Fibam asidagi kange haragadi wakalon manaba party sing pusinaduna BJP na tabalengak ama state asida laihanba matau tai haina mahak na makataki. Political party amatana absolute majority singi si tasengna subsan assess of the khangde aduga aina hoji hajiriba Tampaki Sydney Fuda di BJP yadabgi sab indication do ulle adu chingda nampu hapuda chingi di akogi chingport hedunin chingi da sab democratic principle da akogi election tawraga di BJP na akogi manipura government pai wala te madu khangna moina dai hainari dini akogi underground elements in the paisa piba adagi boat capture tawba sina singwa mathong maram hukta thabuk tawse madu aita akoina kari torokata ga na khanbai wani taseng makti BJP na manipur absolute majority ga phangbam ju thokte pibham ju thokte aduga moina toriba sason da moina claim to was something it is not akogi right that BJP will claim the absolute majority adagi moina toriba sason matai da koina amuhanna sason paigani ga na BJP na haijari si ikai ni ngai Mikhal ga mari lenena thokpa hingsa gi matang da palladuna ozoina hai mamang ga manada ba maungda handaki mikhal asida hingsa gi thodok ya thokliba BJP na thokhan bani handaki mikhal asida BJP mai chiragani khangbadagi ariba pambe sizinaduna mikhal mai pakna ba honabada hingsa gi thodok thokhan bani handak thokliba hingsa gi thodok sing asidi yamna organize oiba maungda RSS ke force sing yawraga chathaba ideological violence amagi mami chawna tai haina sumahak na makataki I tare ni pa lak election kagre kadab yaugre adubu handaki sidai akoi ayam mafam da violence thoibasi sidi BJP na namfu hapuda at any cost paisan force na namna sakti aine haidana akoi taruk podo maduna ayam mafam da akoi violence create to mo ina kui aduga karigumba kanda akogi say sometimes akogi swaidi layo fadana thokte aduga sam ai Kendra di paloro Kendra kana misi mina karing bathokpa yawi madugi misi mina duna election gi sentiment tawi handaki sina akogi BJP na namfu da saskon pai de ati hai namfu do da tawni ani jini kena bati Langthabal Assembly constituency ki matang da palladuna ozoina hai mamang da mahangna Langthabal Assembly constituency da sei kuntramanga romikhal mai paktuna miyang gi mute oirami adubu hau ki besai tara asida mute amalai ki badagi Langthabal Assembly constituency asi
pura luplaba maning halaba constituency among a city oide chai tara asida oirakliba AC asigi fibam asidi yamna ningba kainingai ni sakhot thoranga amadi miyamgi yaifana bathavak amata paikhatpa udri karigum handaki mikhal asida mai paklabadi constituency asigi sothana leliba hiram singh semgatuna sakhot pa AC ama oina ba honagani puwariga sagonari ba maharaja gambir singhi mongfam asi matik chana semgatuna historical complex amagi chap saba masak adu oihengani kawada urban recreation center ama semgatgani lunana lilong sajing asisu satellite town ama oina semgatgani haina sumahang na makataki Langthabal Kendra di aina sahi tarit sahi kunthaunga board karami adai di untuk bunufama wantu udana mai hak tak Langthabal Kendra Luppedana sahi tara hi Langthabal Luppe laita laira mayamgi prajan saga da lan thumayam khomjan dana are maran mathun lektana magi mari mata akhoi masa masu khara semna na bagi lan pe ka panatana kaimta tawbalaite ari mahota man haibu thabak happy ni ga na mi ngon de paisa sala paisa hatpa adagi megi low matlaga lowwa inkhon matlaga lowwa adagi sengyen bi kamu ga seng furamina ba adagi sum ba amna motpa makhangi thaba ama sahi tarada adi mathakta karingba kanda leiba ki lura ba tanja da se border IT to ki matang daga chi lai su kaya haitabo dawna tawi madudi assembly da in ta ki bada megi read petition do hai haitaduna right petition ga na hai ba are onto ba mida ma akogi na sahi tara ji Langthabal Kendra ji puma mang le na lo tai matam da Langthabal Kendra ki politics manipur gi rajniti gi itihas da arang bathawa masa kumna ngalam mane aro mana sahi tara MLA we de Langthabal Kendra ji akogi onto ba Kendra akogi amadongna manipur fajan na lawriba mari wakhal lon dai kong honagani